अहानबदा मरुओइबा पाउ नुमित तरानिगी मनुंगदा प्राइम मिनिस्टर नरेंद्र मोदी मणिपुरदा लाक्तुना इरांग असे कंट्रोल तौगदबनी लाक्ट्रबदी इरांग असे महागदai थोखनबनी महागना प्राइम मिनिस्टर ओइरिबसी मणिपुरगी याउदे लौगनी हाइना मियामगी मिफमना लेपनाख्रे चीनकुकी नार्को टेररिस्ट सिंगना मखुत चलबा मतुंगदा हातोकपीदुना वीडियो नमलगा मियामदा संदोरकपगी थबक चथरखलिबा असे टेररिज्म की मयेक लारबा लमचटनी हाइना कोकोमिना फोंदोरकले Association of Maydays in the Americas na US ke tongan ba cities singda Manipur da ingtapa mausa ki punsida hanjalak na ba peaceful demonstration chatakre Northeast Window TV na sandok sariba numidangi pauming tabiriba singbu chan mabam na khurumjari hausak pau sandok na pizari Ngasidagi hauraga numit taranigi manungda India ki Prime Minister Narendra Modi na Manipurda laktuna irang asi control tauraga warashin puraknaba honagadabani kariguba laktaba tarabadi lan asi mahakna thokhanbani mahakna Prime Minister oiriba asi Manipurgi yaude michang mikhai naiba Prime Minister ni haina maral sigani haina maitei pangal gorkhas amadi liangmai naga singna punna khananabagi mifum amada waref laukre waref asi Forum for Restoration of Peace Manipur FRPM na senduna hauzik oiriba Manipur की फिल्म असिगा मरी लेना इम्फाल वेस्ट के मनुंग चनबा कंगलातोंबी के कम्युनिटी हॉल दा पांगथोकिबा मियाम खन्ना नैनबगी मिफम अमदा लौकिबनी खन्ना नैनबगी मिफम अदुगा मरी लेना FRPM के कन्वेनर असंग कसारन हाई मिफम असे कंगलातोंबी दा पांगथोपगी मरमदी मफम असे पीसफुल ओइबा मफम अमा ओइहनसे वार जोन ओइहलोइसी हाइदुना पांगथोपनी इंडिया के मनुंग दा लेबा स्टेट अमा ओइरबसु था अनि हेलबा मिसिमिना कया यावरबा लमदम असिगे मियाम पुंबा वानरबा फावदा इंडिया के प्राइम मिनिस्टर ना लाकलगा वहाई अमा फावा हाइदबा हाइबसी अखोइदा इंसल्ट तौबनी हाइना लवी अखोइ असि इंडिया के सिटीजन नत्रबरा हाइना सो हंगले स्टेट लेंगांग नसु था अनि हेलबा फावा वारशिन पुरक्तबा असि करी तौरगा लेरे मणिपुर के चीफ मिनिस्टर अमदी गवर्नर ना मणिपुर दा लेरिबा CSO सिंग स्टेक होल्डर्स सिंग पुन्ना कौरगा अथुबदा मिफम अमा फमगदबनी हाइना सु डिमांड तौके Forum for Restoration of Peace na yamna sensitive oiba mafam chaka da chalaga peace consultative meeting tawse letari chathari masigi kalatombi haiba area se yamna sensitive oiba area amani kalatombi area se yamna peaceful oiba zone ama ohansi war gi zone oihaloisi haibase manipur da leriba praja punamakta appeal tawbani mayamna amata oina resolution ama resolve tawbududi karino hairaga Prime Minister of India na Sri Narendra Modi na within 10 days manungda manipur da laraga hojik leriba situation se control toningai honagadabani aikoina mangonda condemn togani maran sigani lan se ma na thon bani mahak se prime minister oibase akoi manipur ki state ki yaude ma michan mina khaiba adungba prime minister ni akoi ki au on suki na rohingya singda na khaina yengsal kanda awaba thokpu gumna manipur da su india apunba da leminara su manipur state sida mana thaidoglaga thani sukraba phawada misimina kya thokraba prajamayang waraba phawada prime minister of india na mafam asida laraga karimata wahai ama phondokta ba haibase khoide insult tobani haina lowe खन्ना नैनबा अदुदा सरुक याकिबा FRPM के एडवाइजर अब्दुल रज़क मोइजिंग मयुमना हाई North East leriba piklaba Manipur asigi manungda kangluf anina soknaba lan asibu malemda leriba super power levak singa thingnagani haida masana claim tawzariba India gumba chawraba levak amana loshinba ngamdaba haibasi ikainingai ne thokliba irang asi India lengang na hing amada loshinba yabani adubu losin kidaba asi yamna laibak thibani double engine ki lengakta miyamna thamliba thazaba asi India lengak na manghalliba karigino Manipur lengakta thamluba thazaba asi manghallakliba gi maramna karigino haina miyamgi wahang oiduna lak Mangliba Thawai Singh asi India Machani Tariba Ikeng Asisu India Machagi ini Kanbidrabadi Aikoida Manipur asi India gi nation manungda lady habiki wahantok lady bra Wari Sanadana State Amadi Central Force Singna Bunker Loktok laga irang lushin bangamloi Masama Loktok Hanabagi Wakalon Lengak ani asina Lakhanba ngamjiba karigino micham miyambu ngaknaba center degi lagliba force singa si micham ngakpagi mahod michamna force singa sibu ngakpa oina uriba asi yamni ikainingai ni haina mahak namakatana fongdoki
भारत की सरकार डबल इंजिन की गवर्नमेंट से मसीदा हमलिब थाजबा से करी की दमकता गवर्नमेंट ऑफ इंडिया न मसी तहन ngамद्रिबनो अमदी मणिपुर सरकार ना थमलुब थाजबा सिंग अदो मंगन बिरकलिबगी मरम से प्रजा सिंगदा अचौब वहंग अमोइना लेरी मनुंग द करम हिडन एजेंडा गवर्नमेंट अनि की मरकत लेरी बनोय से हौजिक हौजिक स्टिल एखोयगी दा बिग क्वेश्चन अमनी अदुगुम हिडन एजेंडा लेरगदी मदो डिस्क्लोज तौबियु मरमदी मांगलिब थवाय से भारत की नागरिक की थवायनी तारिब से भारत लेरिब नागरिक की इनी हाइना खनबीद्रगदी अखोइना मणिपुर से नेशन ऑफ द इंडिया की मनुंग द लेरी हाइबगी वहन ठोकरी लेरी हेबसे अखोइगी वहंगनी भारत की मनुंग द चनब मणिपुर हाइबा लेबाक असे ओइरमलगदी सोयदनमक्की थोलिब लान से मिकुप अमद लोइब ngамहनगनी हेबसे मसी अखोइगी मणिपुर प्रजागी अमत ngairaba थाजबनी जाति अनिगी इरांगी मरमदा आइना हाइननिंगबदी लैरिबा इरांग से असी जाति अनिगी इरांग ओइरसु जाति अतै लेमौरिबा जाति मयामदा असोकप कया याउरे असोइबा लैरसु अरानबा लैरसु जाति अनिना टेबल दा लाकपिरगा मैगी असोइबा से कोन्ना खल्लागा शांति की वाफम से थंबिनबा फोरम की तरफ दगी अखैनासु यामना हन्ना रिक्वेस्ट तौजगे ngasi fawda jinkugi narco terrorist singna makut chalaba matungda hatok piduna video namlaga miyamda sandorapagi thabak ama kanna chatharakliba ase terrorism gi mayek larba lamchatni asigumlaba thodok sing asida paliba lengak amadi security advisor na matik chaba thabak lokhatpa ngamdaba amadi leikidraba masa fawba thidokpa ngamdaba ase miyam amadi imung manungna asuki matik penadre haina coordinating committee on manipur integrity kokomina thadrokpa cherol amana phongdorakli kokomi gi media coordinator somarendra somna khodiya piduna thadrok pacherol amana hai thokliba thodok singa se khuthokna badagi faduna hatkiba nate cold blood terrorism gi tamthira balichat amagi makhada hingna faduna makut challaga hatkibagi thodok ngaktani maram asina hariba misi sing Miyoi Singh asigi misi asi international humanitarian law gi miching makhada ihau asida khulai yantoktuna landa haliba jinkuki narco terrorist group adusu India lengaka su taunaduna leiminariba KNO amadi UPF loinana makhoibu saugaliba India lengaki thau puriba Singh pumnamaki mathakta chapchaba criminal trial chathanaba thabak paikhatgadabani masida kokominasu angaba pambai sizinaduna Manipur Human Rights Commission National Human Rights Commission amadi United Nations Human Rights Council UNHRC fawba yauno wakatuna matik chaba thabak lokhat hangadi haina cherol asina hari May ahumdagi hauduna ngasi fawba nimit humfudara suraklaba fawba sida India lenga ki maike digi masak thopa thabak amata lokhatana khamdok pada Kamfuta utuna lady ba lichat ase kokomina taraina lode iho ase kangluf ani khatnaba nate Myanmar dagi lansilakpa India lengakna suspension of operations sugi mingda yokhatuna thamliba jinkuki narco terrorist group sing punsindura landarakpani India ki leriba security agency ama oriba Assam Rifles ki khuthangda khulai amadi nongmai maruna chingba kaya mateng pangsinduna landa hanbani haiba ase kakninga yaudraba wafamni hari haukiba numit kharani asidadi he namayek senglakpa kakningai leitraba khudam sangdam kaya ama leibak miyamgi mamangda thoklaklaba matam asidadi aikoina India lengak amadi Central Force singda makha tana thazba thamluba yabagi fibamda leiraktre haina kokomina lowi hari cherol aduna makha tana hai oirakliba fibam asi India lenga ki oina su khwaidagi ikai ningai ni kokomina su India lenga na narco terrorism bu saugatle hairoidabagi maram leite wafam si India ga mari leinaba Union Home Minister amadi Defense Minister na matik chaba thavak lokhatnaba amadi aranba asoiba asi sengdoknaba honaraktrabadi Manipur miyamna areiba pambai sizinaduna India asi narco terrorism saugatuna narco terror fund mobilize tawba yawba leipak amani haina malemgi miyamda lauthtotuna khangangani hari Association of Métis in the Americas Amana Sanduna July Mapanda US ki San Francisco California da amadi June kunmanga da Austin Texas da Manipur da thokliba irang asigi matangda US ki miyam da khanganaba amadi irang asi loishinaba ingtapa demonstration pangthokre haina amana thadrok pacherol amana hairi demonstration aduda US ke tongan mamafam singda leiba Manipuri nupi singna nat ki oiba fizol phoenix setuna sarugya ki Manipur da thokliba irang asi
loishinduna mahusagi punsida hanjil hannaba thabak khudakta lokhatnaba demand tauki Manipuri nupi amadi angang sing yauna saruk yakiba mioi singna tongan ba kholau kaya iba playcard sing paiki madudi in the violence self Manipur national security matters protect the integrity of Manipur ho ima Manipur nangumbi leite ima amadi disarm for peace haivasini demonstration adu da saruk yakiba amagi member amadi guest kayana Manipur da thokliba irang asigi matangda wangangki amasung irang asina sokallaba mipung khudimaki awabada saruk yabagi wafam phongdoknaki hairi Manipur gi lam kannaba honabada thawai katkhriba maidei athoba singi mafumda so ikai khumnaba utpaki tharam so pangtoki Manipur da miyamgi thabak toriba CSO singna maidei gi apunba kholau launaba amata oina punsinnaba wafam phongdokpaga loinana ing tappa tangdu leitaba fibam puraknabagi yumfam thonaba khulai paiba kangbo khudima khulai thaduknaba amadi Myanmar-dagi lona khulai pusilakpa lepnaba lomi singna lobukta lopanaba thabak subada aki akhang amadi apanba pihandaba loinana lanjanaraklaba angang singem hai tamba yahannaba thabak lokhanaba su wangangkiba singna panki hari Churachandpur da operate toba jinkuki zo tribe singi ka henba thabak toba kangbuda semba indigenous tribal leaders forum ITLF na ngasidagi Manipur haiba ming asi amuk khanna season nararoi masigi mahuta state asige kuki taba lam khudima kuki len haina khangnaragani haina phongdokre ITLF ki media and publicity genja wall zong na ngarang thadrokpa cherol amana hai riba state asidagi mapung fana to khaire haina ITLF na lauthokle maram asina social media da kuki len haiba ming ase phone na amadi official documents singda sizinaba yaragani ITLF na makoina taliba demand adu central government na ayaba pirakpa ngaiba pamlabani adubo numit homfumapan surakpa amadi numit ase yamna faba numit oibana wafam ase lauthoknaba sem sakibani haina cherol asina makatari Manipur da thokliba tangdu leita da fibam asina maram oiraga mayum makai mai thadok pikibadagi lanjana duna tongan mafam singda hangliba relief camp singda changzafam lauduna leriba singbu mahusa ki punsida hanjalakpa ngamnaba lengang da yum sing sabagi thabak paikhatpa hokre Manipur gi chief minister N Birengi lamsing makada thawal amasung Kakjeng district ki ahanbagi oina yum chani sabagi thabak 44 YTB local da hokre Imphal ge thangal kaitel da leiba MS Variety Traders Company koba amana work agency ojuna saba horiba yum singi fibam ngasi Kakjeng AC ge MLA mayang nambam Rameshwar na yengsin kre MLA Rameshwar ge yengsin khongchet aduda Thawal district ki DC A Subas Kakjeng gi DC Somorjit Salam SP Kakjeng TS Vikramjit amasung Thawal gi SP Sasidananda Soibam su saruyaki MLA Rameshwar na ngasi YTB local da sagaliba yum sing adu yengsin bagi khongchet da paumi sing da haiki laibak thiba irang asina maram oirga mioi kaya lanjina duna mafam kaya da hangliba relief camp singda changjafam lauduna leire asigum laba mioi kaya ase leinanabagi damak Manipur lengakna paikhatpa thabak thoram gi manung channa yum sabagi thabak ase paikhatpa hore lanjan laraklaba singi leifam piba horagani Thawal amadi Kakjeng district ki oina Prefab ki maongda ahanbagi oina yum chani saba haure nimitara mangani dagi kunni fawada saba loishinduna leiba yanabagi thabak sing lokhatpa haure mafam asida mathau taba electricity amasung water supply gi oina so thabak lokhatnaba CM ga tanaduna atubada thabak oina onthoknaba honari haiki Kakjeng amasung Thawal district ki oina apunba yum satruk yangkhai satret lom mathau tabani adubu ahanbagi oina yum sani asi hek saba loibaga yum sani amasu atubada mafam asimaktada sagani mafam asi yamna mafam saba amasung leibada yamna khudong chagadaba mafam ni haina lengakna khanbani yum sing asi hek saba loibaga lanjanaраklaba sing mafam asida hongjinduna tangdu leitana leiba ngamnaba honari haina su MLA na phongdoki Manipur ki hojik leiba crisis sida yamna wadaraba relief camp da leiba mayum thado maga laba mayam sigi leifam sinna narbi athu matamda koi prefab ta yum masi saraga sida matik sawa water supply amadi maigi amadi school chatpada khudong chaba oina pinanaba laiba relief camp ki praja sida awaba nanganaba koi sinjabani hairiba mafam asida numit tarani gi manungda hairiba masigi temporary koi housing complex asi loisinanaba koi kanna honari
aduga haiba mafam asi losilakpa matamda mafam asida leigedoriba kogi imai ben sing silinau sing atai atopa constituency serau suglu amadi napat amadi atopa mafam sing dagi laiba sing si kogi normal life ama hingba ngamnabagi damata kogi sarkar sina yamna phajana khanaraba matungda lairiba geographical location sigi matungina koina select tawjaba mafamni Zarivam district Zulai amadagi panduna lairiba gari chaka taramari amadi tarataruk panba gari singi awaba asi ubiraga numit humni gi manungda gari sing asi Imphal faba puthok pinaba all Zarivam Road Transport Drivers Union AZRTDU gi secretary L Manito na paumi singa unaba amada phongdokre magna makha tan hai zun gi tang kunipan faba National Highway number kuntra tareta gari sing chatpa yagani haina matam pi khibagi matung ina gari sing asi jun Kunmari amadi kunmanga da laki adubo Meghalaya da landslide thokpadagi panduna leikibadagi Zarivam district ta thongbada July amada yauraki government na thamkiba athingba asina maram oraga Imphal lomda gari sing thokpa yadaduna panduna leiba asina maram oraga driver singna awaba kaya mayuk nare yaragadi athuba matamda wazaraba driver singi awaba sing ase khanbiraga amuk khakta oiraso gari sing Imphal lomda puthok piu haina Manipur lengakta appeal tarakli maakna hai National Highway number kuntra taret ase lambi fatte thong fatte hariba ase NH DCIL na thabak sudabagini fatte hariba nung dalan gi thong ase kumza lisangani tara mapan gi August tara mapan da gari puthabadagi repairing tawkibadagi ngasi fawa repairing tawdana leiri National Highway number 2 da blockade Tawbadagi Zarivam lomda gari kaya lakpadagi lambi tatkidra amadi miyamda awaba mayuk narakadra haina government na thingliba ase driver singna su yaningi adubo driver singi awaba ase yengbiraga numit humni gi manungda Manipur government na gari sing ase puthok pinaba appeal tawzari haina su phongdoki all Jiban Road Transport Highway na aikogi National Highway 37 na chapiriba kogi chakatra mari panba ta panba ga driver sing gi awaba sing ji uraga ikona media gi thongda ngasi gaya sing asi tangkuni pan phongda government na satpa yagani hana matam pi gi bagi matungina kogi gaya sing asi tangkunga mari amari kunmanga da haptaraga nangra maina thotrak pada Meghalaya ya landslide taba maram oraga pandana le hodana lokpa matamda ji yoslokpa matamda July gi tang amada yopsalakha adu gai thopana na bahna pada gaya sing asi government gi side gi athing ma thangi bona marga ji dagi thabi de maram oraga hanji driver isna sing awaba mai na leire haiba gaya sing asi government na thoma matamda driver isna sing awaba sing mirga eda thongda driver isna sing yamna government side ta appeal tawjari Hauzik Zarivam Railway Station ki platform da leidiba KSS Bimol koba gari driver amana phongdorakpada Zarivam da leidiba gari singasi yami masigi matakta awaba kaya so mayuk nari driver amasung ngarang masa lectarakpadagi hospital da pukhatkre maram asina awaba singasi ubiraga government ki maikedagi driver singbu yung fawa yohanbiu government na thamliba athingba asisu ngakna chachage haina phongdoraki akoi tang amada Zarivam yorokpani Guwahati de ko ado sidida akoi driver mayam se yame telebese ko mase akoi yangwana leire haitare ana ekure buju shu driver ma masa lecture khudagi doctor to khudagi isamak sunai adna akoi gi awa basi ingbiraga government side tagi akoi bo amutang di yum yo hondu aduga government na thamgiba athungbese akoi nga chasage matungda akoi Imphal gi yogi matungda akoi amuk changjara roi masi driver mayam gi modni al simtadi government side tagi yahandu haina ni government side tagi request tawi National Federation of Indian Women ki Luchingbi Andrew Raza amadi Nesa Sindhu anida FIR paliba si maram chade Manipur lengan handok piu haina irawat vavanda paumi singa unaba amada All Manipur Nupi Maruf ki Secretary L Sumati Balana appeal tawkre numit humni gi khongcheta Manipur da lakiba Luchingbi anina haikiba wafamda CRPC section 144 chalairiba CM gi banglo amadi Governor banglo gi mamangda mi tara fana punba yadaba mafamda mioi cha kaya punba yahan khiba adu Dramani haikiba adudi Luchingbi ani khaktanate miyo kayana TV channel kayada fawba haikre maram aduna paliva FIR adu handok piu maram chade haiki Haujuk phawada Prime Minister na lotlaga laibagi marong karigino aikoi Manipur si India gi boundary gi manong sandabra asembo wafam puthokpiro aikoi center gi daya yengaga laiba yaraktre Manipur government laina magi praja myambu asigumlaba phibamda
Misi mina mayam amana mayum makai leitaba mayam amana haifam tawhong khangdana khongawna dana leiriba honjel mayam asna Manipur se ongin laga leiraba asigum lama matam da bawba Bharat Sarkar na yengaroi haina yengdragadi aikoi Manipur government mayak sengbiro atuba matam da assembly kawbiro aduga assembly da hena mapangan kanba adugum laba sarkar ama leinabo hona biro pangan kanba sarkar ama leitragadi solution purakpa ngamoy hanariba khanariba ani se mayai de lepa kanda nakhoi khanaba tu haiba ngamba adu sarkar am hagye koi darkar oi Mahakna makha tana hai athuba matamda assembly mifam kauduna ruling amadi opposition khaidna thokleba irang asida chawba thodang lobiyo amadi Assam Riflesna kuki terrorist singi michang sanglabanina Chief Minister da Unified Command ki charsina biraga chingkhong singya da leiriba Central Force singasi loktoklaga Manipur gi leijariba State Force lising nifu henba asina mahut sinduna lan soknariba mafam singda thambiyo haiki Marak thatna ten break amatang lominasi. 40 years of trusted diagnostic service, Babina Diagnostics. Years of trusted diagnostic service, Babina Diagnostics. Diabetes kaluina na hinglibusing thaamagi manungda fahan bangamle. Khong hamba nungai tabasu numit manganigi manungda fahan bangamle. Piles haibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oina lehen bangamle. BP wangbasu thaamagi manungda normal da lehen bangamle. Umnamak natural oiba anoba hidang makal singna lying jabani. Haksang da sokadaba side effect amataleite. Makatana hidak jabagi mathausu tararoi. Akopa moral gidamak na simaglengsin birau Diabetes Hospital, Jennings Road near Punjab National Bank, Porompat. Breaking matungda mayam bataram na ukchari hausak makataba pau umuk bizari. Kanglof ki irang na Vishnupur district ta low sing ubada achawa saiteng ama piduna lakli adubu ngasidagi security laktuna ngak selaga fuba lagi high canal mathaki lofom khara low hunba amadi khoiba haure thorang asi khara ngana lokhatlam labadi low ayamba matam chana khoiduna masu tana low masing yamna khoiraga hunduna low mi sing apenba oiramgadabani adubu thenglabasu thengna low khara panaba thorang asimak fai haina low mi sing na hainari Fuwala maning high kerel mathak sida singairok haina cheliba turel sigi makha awang amadi mayai da hauzik low lady basi chawrakna pari chani romni masigi manungda ngasi pari ahum mari fo hunba haure pari taramukna khoiba haure amaromda asuk yamba loyam asibo numit nini humni da loina suduna fo hunba ngamgadra habasi lomi miyam gi wahang oina mangda taduna lady
Mahindra Bolero amada pochei puduna lakpa kongfur ki nupi amaga nupa aniga farabatungda miyamna thadokre hari thodok asi lamsang PS ki manung chanalaiba lairen kabida thokibani irang asina maram ojuna lairen kabi amadi faying amasung haivong popi miyamna lambida check tawringai matamda mioi ahum adu Mahindra Bolero amada pochei pik thana puduna lakpada miyamna khamduna check toba matamda thokibani hari Hariba Bolero registration number AS01C5426 da puduna lakpa pochei adu yumgi pochei orambadagi RDC Club Mairapai Viluf Lairen Kabi amasung nupi Samas Association Haibong Popina tek takaidna thadokre hari makoi ahumgi maraktagi atem komna fongdokibada kharam thadoi dalaiba Nungaitabadagi chiru tamna lakpagi lambida thodok adu thokibani matung tarakpada Lairen Kabi amadi faying amasung haibong popigi miyamna tek takaidna thadokre hari Sinkuki Zo Tribe Singi Kulai Paiba Militant Singna Maitegi Matakda Landaduna Manipur Thugainaba Amadi Maitei Singbo Hatnaba Honabagit Lanjang Asida Asokapan Nanglaba Mioy Singbo Laing Bada Mating Oinaba Imphal East District Manung Chenba Wangkai Tokpam Lekaidagi Nambam Rajendrana Rasmedi City Chairman Amadi Managing Director Hobism Rajenda Lupali Singkungi Sanfam Mating Pangre Loinana Zingu Technologies Private Limited ki MD Rakeshwar Nithauzam na Lupali Sing Tara Donate Taurakre Rasmedi City Chairman Amasung MD Hobism Rajena Puchel Sauraba Mioy Singna Hauzik Thokleba Irang Asida Sokapan Nanglaba Mioy Singi Punsik Kanaba Laing Bada Mating Oinaba Selgi Tingbang Pirakpada Thagatpa Fongdoki Asumna Tingbang Pirakpa Sina Rasmedi City na Asokpa Mioy Kayagi punsi kanna bahona bada achoba mating oiragani haiki Virtican Transit Park da Singjang Paiduna Wasakiba Manipur ge Chief Minister N Biren Kadai da Chatkre Singjang ge Maya Manipur nupi singtana thohan jage haina Naremthong nupi singi apunba yai falupna haikre Wafama singasi Naremthong nupi singi apunba yai falupna senduna Naremthong khulem lekai da pangthokiba wakat mifam aduda lof asigi member Oinam Sitalana Fungtokibani Haukiba Julai tarage ayuk pung nipan makai khara helakpa matamda Kadangban Maitei Khunda Kuki Militant Singna Nongmai Bom Kapsindura Landarakpagi Thodok Atuda Laikhidraba Saikom Suwongi Misi Yaningde Miat Asida Chenariba Assam Rifles Manipurdagi Khudakta Loktokadabani Haiduna Fam Kibo Wakat Mi Fam Aduga Mari Lenina India ki Prime Minister Union Home Minister Amadi Assam Rifles ki Mitam Singh Mai Thaduna Pendabagi Kholau Kaya Sulauki Manipurda Thokliba Irang Asi Myanmar Romdaki Naron da Changlakiba Kuki Militant Singh Assam Rifles Kangbu ka Punduna Landarakpa Lan Amani Lan Asida Assam Rifles ta Kuki Militant Singh Nakal da Leptuna Micham Miyam Kaya Halaba Fawa Manipur Lengana Tumina Yengtuna Laithokliba Karigino Manipur Miyam na Assam Rifles ki Matakta Lairamba Chingnaba Kaya Saikom Suwongi Mihat Asina Mayek Senghale Haiki Kangla Gate Mamangda Ima Tarena Masagi Mafi Thongdana Kangnadagi Assam Rifles Lothoku Haiduna Sangsin Kiba Khongjang Makha Tana Thoktana Balengakna Honabiu Haina Su Fongdoki Hauzik Thokleba Irang Asigi Warishin Ama Puraknaba Honabagi Mahuta MLA Minister Singna Tumdana Laithokpagi Matam Nate Irang Asi Atuba Matamda Loshinaba Honabiu Haina Su Haiki Taseng makiti akoy mifam phamandana akoy se awaba masu oire loijing loya da leiriba awaba chetheng mayam sigi marakta akoy su masigi awaba chi saruk ya jaringa gi manung asida akoy na hangai singna duna leiba Myanmar da ki changak pa kuki la lobol lup singji gi mai kai da makoy na lepaga subol ji Assam Rifles na kapaga hatpane haiba se mayek lana akoy na khangjare akoy gi inaw akoy gi isanu pa subol na akoy da mikap thohalle Virtican Transit Park ta Singjang paiduna wasakhiba Singjang maya kadai da chakrabage Singjang maya akoy thokjage nupi gaina mahaki Singjang maya do akhoi maya thojage aduna hauji akhoi gi mapu oriba ima iba oriba MLA sing kala de chakrabage masida thogdang lobiduna akhoi gi awaba ise yengbiro makeup thopiro tomduna leibiraganu Okay.
Nauremthong Laishram Lekai Nupi Singi Sokat Thorang Lufna Sentunangasi, Nauremthong Bazar de Lekai Asigi Nupi Singtagi Oiba Wakat Mifam Ama Fomkre, Wakat Mifam Adu Maru Oina Haukiba Zulai Taragi Ayupong, Nipan Makaikara Helakpa Matamda Kadangban Meite Kungit Haudokta Laikidraba. Saikom Suwongi Misida Jenaba Assam Rafas Kudakta Cherak Pigadabani, India government Amadi Manipur Lengana Kari Yingduna Lady, Irang Ase, Makoina Tokan Bani Hajuna, India ke Prime Minister, Union Minister Amadi Assam Rafas ki mitam Saduna Meithaki. Wakan Mifamada da Saru Yakibi, Nauremthong Laishram Lekai Nupi Singi Sakot Tharang Lufki Secretary, RK Sanjarani na Fongdorakpada, Haukiba May Ahumdagi Hauduna Manipurda Tokliba Irang Ase, Atuba Matamda, Lengano Warishin Amapurak Tuna Mahusagi Punsida Hanjinaba. Jiba Karigino, Micha Miang Kaya Yum Tadotuna relief camps sing da Jongsafam Loduna Laiba, Mue sing Numit Kayani Lakigani Hainesu Hanglakli. Mika Mirao Kotana Talaba Matamasida India government Amadi Manipur Lengakna, Tumina Yenduna Laitok Liba Karigino, Kuki militant Singna Toning Batat Tauba Lamdam Ama Oire, Amadi Assam Rafaski Kambuna Micham Kaya Hat Kibagi Kudam Sangdam Fangla Fauba, Manipur Lengana India government Amadi Assam Rafaski Madakta Karis Toba Ngamjiba Asigi, Nungi Arta Karino Hainesu Hanglakli, Tokliba Irang Asibul Laksin Bagi Mahut Micham Miamda on Sinduna, Kut Thaba Assam Rafas Manipur Dagi Kudakta Lautokadabani Haki. Central government amadi Manipur government na karigumba amati ingsan bidana singya tamnyada kuki militant singna bangkal kaya sajalagla bahawda ngasi akhoi gi miltai praja singi bakpi bai mahutta samai phan yauna micham praja kaya bu hatpa nongwel kapa kaya mathang tawtharakli ba sigi khudam praman phanglaba bahawda akhoi Manipur government na samai phan amati central government gi mathakta praja nga anaba thambi bagi mahutta praja mayam hatna bagi lalong kaya center da sindharak bagi mo ngasi bu ingsan bidana biri basi mayok ta khoina ngasi mifam masi Jabani, aduga Saikom says it high banga say, Sarkana young San Bibangam Drabangapi Bangam Draba, Mama Pai, Bugapi, Namaki the Maktakuna, Sakibani, Aduba, Sama Pelgin, no Maruna Man, Monda, Halagangasi, Mama will be quite a sea Haksang when the people, a Sigumatong as she left as a telephone Madamna, Mama will be saying as she dominate Toroi, a Quagi Kang Mangam Bangalosh left in a Quay Makway Matakta, Sama Palace, Lautok Bahawa, Hongna, a Quay Lanzan Cats and Senagani, Yelhoma Sama Kana Kubo, Otra the Lakibani, Makway Mayota, Quay Imai. Kana Hongdang Tang Makwebo, Mayok Takwe Lipibani, a situ, Hanmalita Lipibani. Atopa country ama oriba Myanmar dagi illegal migrants singna India gi manung channa leiba Manipur da laklaga makhoi gi homeland taliba asida India lenga gi prime minister amadi home minister na lo na natraga phone na support tawduna ngasi fawba leiri thangwaiban sinam lekai merapai bina sinduna thangwaiban sinam lekai da form kiba wakan mi fam amada saruk ya kiba sinam lekai merapai bi advisor khangembam bilasini na hai Miyoi kaya gi thawai mang kiba mayum makai maina tumna chakiduna leifam safam khanghandriba asida center gi leader sing asina tumin leisiliba yalhomi ekhoibu atamnana hatpa tupa tawrakliba asida lamdam sigi yalhomi pumnamak amata oina leptuna lanthingna ba mathau tari hairi majority oriba maitei singbu loisillaga leiriba atopa furup macha singbu namthaduna makhoi gi oiba tongan ba homeland amatan bani haibasidi ifong fonglaba wafamni Hauzik India lengak nasu Manipur da leiriba miyoi singbu Tumit Kang dongna uduna khangsin usinna dana leire maram asina Manipur gi mafam singda leiriba yalhomi singna mato ina punsinduna lan asibu mato karamna mayuk yasige haibadu khanaba matam oire haiki nakal amarom da ngarang Saikom Subol gi haksang rims gi mok tagi loba chatnaba sem saringai charakta
Chairau Singda Rapid Action Force RAF ki gari Taramathoi lakpada maning ithang thangba gari adu maikei adongi mera paibi singna faduna check tawbada chana thangnaba yuna chingba polam kaya yauramki Leivaki asok lurba tanfam asida makoina seirau singda chasin thaksin gani haijona lakliba asi kari karamba aronba agenda leibano haina hangki loinana chairau sing asida leikai ge yaba yauduna kana amatana changduna sasin thaksin ba yaroi haina ating basu mamangdagi hauna leirabani maram asina makha tana tobiganu hairi center dagi lakliba force sing asi yelhomi ngakpa laklibra natraga yelhomi hatpa laklibra makoi leibaki karisu kana drei maram asina makoi Lautok Pikro, State Force ka micham aikoi ga punna kuki militant singlinga lanteng nazaragi hainam hak na makataki. Rapid Action Force ki gari se ta ma thoi lai moi ko ma gari se khoi na phar ge yengi se loi de check tawi sa na ba adegi yu ching ba kaya mu yaw ram mi huji bari bale ba ki aso ro na ba situation si da moi na serau ching si da karamba makhal gi picnic lai bano karamba aron be agenda am ki makha de serau ching si da lai bano kana ma ta khoi gi serau ching si da niom kai da thabak taw se khoi hana de hona athing ba se tham du na lai ado makha ta na su taw bi ganu Manipur da maitei masa nga pi ba lai bara moi jahat pa lai bara asam rifle India na bisa karim ta kana dre aduna khoi mayan lok thoi na mai ke khudimak ti lawi khoi su ka si jo abu hanna haijeri Manipur ge asar ba se yamna thuna lok thok pi gro khoi state force ka khoi micham khoi go na kuki militant se ge la theng na jara ge hai ba se thamjari Manipur ge jau khai Manipur da lai ga ni lai ba Manipur da asam rifle Manipur ge jau khai Manipur ge jau khai Emmanuel Hospital Association New Delhi na People's Resource Development Association Visnupur ga kusam naduna ngarang Visnupur district ki manung da leiba relief camp anida chana thakna ba polam sing amadi personal hygiene kits kaya mating pangkiba relief camp sing adudi Sandra Hillock Tourist Resort da leiba Block A amadi Block B relief camp amadi Santi Club Moirang Khunau mamang Saval relief camp da Jeng Hawaii Achatau Alu Tilhau loinena bedsheet sapon detergent yauna personal hygiene kit sing mating pangki PRDA Vistupur amadi relief camp ki maikedagi Emmanuel Hospital Association da mating panglapagi damak thagat pasu fongdorakli aroi bedamaroy pa pau amon epizari Numit tarani ki manungda Prime Minister Narendra Modi Manipur da laktuna irang asi control tawgatabani laktrabadi irang asi mahakna thokhan bani mahakna Prime Minister oiribasi Manipur gi yaudi logani haina miyam gi mifamna lepna khrei Chinko ki narco terrorist singna makut chalaba matungda hatok piduna video namlaga miyamda sandoropagi thabak chatharakliba asi terrorism gi mayek laraba lamchani haina kokomina fongdorakli Association of Métis in the Americas na US ke tongan ba cities singda Manipur da ing tappa mausa ki punsida hanjelak na ba peaceful demonstration chathakre Northeast Window TV na sandok sari banumidang ipang matang sa daloy zari miyang tabiri pa singbu amuka hanna chan mabam na krum jari